Fashion designer Bachpan Pangambam ki Enat ki Oiba Phijol sing Yaoba konung mamang Mahabali lambi da laiba Bachu unique creation gi baby wardrobe section gi Anoba showroom ama konung mamang Govindaji gate ki mayok nabada ngasi ayuk pung tara taba matamda Imphal East ki DC Khumanthem Daina na ribbon kaktuna Hangdokhre Thoramga mari lainana Khumanthem Daina na haikibada ngasi yaifaraba numit asida lamdam asigi nat ka mari lainaba Phijol laitengi showroom ama hangdokpa fangbasi aduki matik harauba nungaiba poi masina chaukhutpa nungaiba yaifaba oirasanu haina isorda thaunizari haiki Bachu unique creation gi proprietor Bachpan Pangambam na fongdokpa gi matung inna creation asi Enat kamari lainaba culture identity masak takpa Phijol sing yokhatning bagi pandamda hangdokpani haiki masida angang sing gi tongan ba Phijol sing yauri panba yabadi Bachu unique creation na lamdam asigi irang na sufam nomfam khangandraba naha kaya amasu lemna costume design training piduna lakli aikoi gi nat ki saktam ngak pagaloina na matam gi fashion ga chana na dress design kaya puthok handloom gi lamda khut sahiba naha kaya ama sendan lambi pinabagi pandamda Bachu unique creation na hotnari haina fongdokhi loina na khut sahiraba lamdam asigi fisabi singi achoba thodanga loina na Manipuri film industry da season na ba Phijol sing yauri haiki wardrobe collection gi opening तौजबसिदा बचपन पंगम्बमबु यamna हाइनिया लेतना थगचरी अमसुंग मागी तुंगी ओइबा हैंडीवेयरसुंग द हेन चकत को ओइबिसनु ना हाइजरी दुगा बचपन से याना खंजरकपदा कोई फैशन इंडस्ट्री दा यamna क्रिएटिव ओइबा कोई मैतेगी नाट की ओइबा पोचे सिंग यामा पुथोचे दुगा सिदा कोई क्रिएटिविटी म्याम हपचलगा मतम मचाना बा हेन फजबा मौंग द म्याम न पामनबा मौंग द म्याम माना प्रोड्यूस तौई na mayam su sida lakpiraga angang shini ogo wardrobe collections su check tawsiyu toga even women and the men's collections yamna isna putokcha bani mayam da we kholi la mayam gi suggestion dagi aina mayam moina pen bi ra male ko egi dress puthok pa sen khan gi dagi enak si tum angang gi amakta on mayam gi nungai na bagi tamakta haide angang gi khudok chana bagi tamakta de karma lapa matam da haide yamna atien matamdagi or swaidi order tawraga yam thuna pibang ngamnabagi tamakta aina puthok charakpani adagi